ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯕꯣꯁ ꯇꯨ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯦ ꯏꯁꯤꯡꯅ ꯊꯧꯗꯈ꯭ꯔꯦ ꯕꯣꯁ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯕꯣꯁ ꯏꯌꯥ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯅꯣ ꯍꯥ ꯃꯈꯣꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯁꯤꯗꯤ ꯄꯨꯄꯨ ꯇꯣꯝꯕꯅꯤꯅꯦ ꯃꯥꯁꯨ ꯍꯤꯔꯥ ꯗꯥꯏꯃꯟ ꯇꯥꯟꯅꯕ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯑꯩꯅ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯑꯍꯟꯅꯤ ꯃꯥꯁꯨ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯄꯥꯝꯃꯤꯅꯤꯅꯦ ꯍꯥ ꯃꯥꯅ ꯇꯥꯟꯅꯈ꯭ꯔꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯪꯉꯔꯣꯏ ꯆꯦꯟꯈꯠꯂꯨꯅꯦ ꯅꯪꯕꯣ ꯆꯦꯟꯈꯠꯂꯨ ꯍꯩ ꯍꯤꯌꯥꯡ ꯑꯊꯧꯕ ꯅꯪ ꯉꯥꯏꯈꯣ ꯉꯥꯏꯈꯣ 이해 ꯅꯪꯒꯤ ꯁꯖꯤꯛ ꯆꯥꯕꯁꯤꯕꯨ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯌꯥꯡ ꯑꯊꯧꯕꯁꯦ ꯌꯧꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅꯦ ꯁꯦ ꯑꯣ 이때마 ꯊꯧꯅꯥ ꯐꯥꯕꯤꯁꯥ ꯅꯣꯏꯅ ꯍꯤꯔꯥ ꯗꯥꯏꯃꯟ ꯇꯥꯟꯅꯔꯤꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯅꯣꯏꯅ ꯃꯪꯉꯤꯕ ꯃꯪꯂꯥꯟꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯔꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯅꯥꯎ ꯑꯩꯈꯣꯏ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯐꯪꯂꯔꯣꯏ ꯍꯥꯏꯗꯤ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥ ꯑꯣ ꯄꯨꯄꯨ ꯇꯣꯝꯕꯅꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯧꯖꯤꯛꯇ ꯀꯟꯅ ꯇꯥꯟꯅꯈꯤꯕꯅꯤ ꯃꯥꯁꯨꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯅꯤ ꯍꯥꯏꯔꯝꯕꯅꯤ ꯁꯤꯗꯕꯨ ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣꯕ ꯍꯥ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯈꯜꯂꯤꯕ ꯃꯪꯂꯥꯟꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯑꯩꯁꯨꯅꯦ ꯖꯄꯥꯟ ꯆꯠꯄꯒꯤ ꯄ꯭ꯂꯥꯟꯒ ꯂꯣꯏꯅ ꯇꯣꯛꯑꯕꯅꯤ ꯇꯥ ꯈꯨꯏꯗꯨꯝꯁꯨ ꯏꯆꯦ ꯇꯣꯔꯣ ꯂꯨꯍꯣꯡꯕꯒꯤ ꯃꯪꯉꯨꯔꯅꯨꯅꯅꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯄꯁꯣꯠ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯇꯣꯔꯣꯗꯣ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯇꯣꯅꯥꯎꯅ ꯇꯥ ꯈꯣꯏꯗꯨꯝꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯑꯣ ꯑꯩꯗꯤꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯖꯗꯦꯀꯣ ꯃꯁꯥ ꯇꯥꯗꯅ ꯊꯥ 9 ꯀꯣꯏ ꯍꯥꯏꯗꯣ ꯑꯣꯏꯔꯝꯅꯤ ꯑꯩ ꯃꯣꯏꯒꯤ ꯋꯥꯔꯤꯒ ꯆꯪꯗꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯄꯨꯄꯨ ꯇꯣꯝꯕꯅꯤ ꯅꯠꯇꯦ ꯕꯨꯠ ꯍꯅꯨꯕ ꯃꯥꯅ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯕꯨꯠ ꯍꯅꯨꯕꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯣ ꯄꯨꯄꯨ ꯇꯣꯝꯕꯁꯨꯅꯦ ꯃꯥꯅ ꯉꯝꯅꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯗꯨꯝ ꯇꯥꯟꯅꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯋꯥꯅꯣ ꯍꯦ ꯊꯔꯣ ꯒꯥꯔꯤ ꯐꯪꯉꯦ ꯅꯪꯅ ꯊꯧꯕꯗ ꯇꯦꯛꯑꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤꯗ ꯇꯥꯟꯅꯔꯨꯗꯣꯏꯅꯣ ꯏꯆꯦ ꯄꯁꯣꯠ ꯅꯣꯏ ꯏꯇꯩꯅ ꯅꯪ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯕꯤꯗꯅ ꯑꯩ ꯀꯥꯗꯤꯅꯦ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯅꯇꯩꯒꯤ ꯒꯥꯔꯤꯗꯣ ꯂꯝꯍꯥꯡꯁꯤꯗ ꯁꯨꯝ ꯂꯪꯊꯣꯛꯂꯝꯕ ꯌꯥꯔꯣꯏ ꯅꯣꯏꯕꯣ ꯂꯥꯛꯑꯣ ꯒꯥꯔꯤꯗꯣ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯤꯡꯂꯨꯁꯦꯕ ꯑꯁ ꯏꯆꯦ ꯄꯁꯣꯠ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯇꯣꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯒꯥꯔꯤꯗꯣ ꯊꯧꯔꯤ ꯇꯧꯔꯒꯔ ꯀꯩꯅꯣ ꯑꯃꯨꯛꯇ ꯆꯤꯡꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯍꯦ ꯌꯥꯍꯣꯕ ꯍꯥꯏꯕ ꯎꯇꯨꯕꯤ ꯃꯥꯟꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯒꯥꯔꯤꯁꯦ ꯄꯨꯈ꯭ꯔꯤꯗ ꯊꯧꯗꯔꯤꯗꯤ ꯍꯥ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯨ ꯃꯁꯤ ꯑꯩꯅ ꯊꯧꯔꯛꯄ ꯒꯥꯔꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯤꯅꯤ ꯕꯣꯁ
ꯑꯁꯤꯗꯤ ꯀꯣꯛꯄꯤ ꯌꯥꯎꯍꯧꯕꯅꯤ ꯕꯣꯁ ꯃꯈꯣꯏꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯁꯤ ꯕꯣꯁ ꯅꯣꯏ ꯈꯪꯉꯤ ꯅꯣꯏ ꯀꯥꯈꯠꯂꯛꯎꯅꯦ ꯅꯣꯏ ꯍꯨꯝ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯏꯁ ꯑꯁꯤꯗꯤ ꯒꯦꯡ ꯄꯥꯔꯇꯤꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎ ꯇꯥꯅꯕ ꯂꯦꯞꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣ ꯅꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯈꯣꯏ ꯄꯥꯏꯗꯦ ꯍꯥꯏꯕ ꯁꯥꯔ ꯀꯣꯛꯄꯤꯛꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯥꯏꯖꯗꯦ ꯍꯩ ꯋꯥꯊꯤ ꯉꯥꯡꯂꯒ ꯂꯩꯔꯒꯅꯨꯅꯦ ꯁꯠ ꯁꯠ ꯀꯥꯈꯠꯂꯛꯎꯅꯦ ꯅꯣꯏ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯊꯠꯂꯨꯔ ꯍꯥ ꯀꯥꯈꯠꯆꯔꯛꯀꯦ ꯁꯥꯔ ꯆꯥꯔꯣꯅꯦ ꯅꯕꯨꯛꯇꯨ ꯊꯟꯅꯕ ꯆꯥꯔꯣꯅꯦ ꯅꯪꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯖꯤꯛ ꯆꯥꯅꯤꯡꯉꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯁꯨꯔꯨꯕꯅꯤꯅ ꯅꯄꯨꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯍꯥꯃꯦꯡ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯉꯁꯤ ꯑꯩꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯃꯤ ꯌꯥꯝꯅ ꯌꯥꯎꯅꯔꯝꯃꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯥꯝꯗꯨꯅ ꯇꯥꯟꯅꯔꯤꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯒ ꯃꯊꯣꯡ ꯍꯨꯛꯇꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯗ ꯀꯅꯥꯃꯠꯇꯅ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯂꯝ ꯍꯦꯟꯕ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯅ ꯋꯥꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯂꯝꯍꯦꯟꯕꯒꯤ ꯆꯩ ꯆꯥꯔꯦꯗꯅ ꯑꯩ ꯀꯣꯛꯄꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯪꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯏꯟꯁꯤꯜꯂꯒ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯥꯎꯅꯤꯡ ꯂꯩꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯍꯨꯔꯥꯜꯂꯒ ꯄꯨꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ सर अगी गाड़ी हुराल नते सर गाड़ी से पिक्ट्रू न थौरग पुरकपनी गाड़ी हुरान बदी मानी सर पिक्ट्रू न गाड़ी हुरान बनी हाइबा मैं हाल से अचुम बनी सर गाड़ी हुआ बदी आई सुनती कॉफी सुनती पिक्ट्रू ने हुआ बदी सर हाई लोकल देवगान मसीगी पिक्ट्रू हाइबा गाड़ी हुरान बसे अमुक्त फुजिलुने होय बॉस करीनो सर हियांग थौबदु चेनख्रे खरा थुना तानगे हाइदुना गाड़ीदु थौरुबनिने आई गाड़ी हुरान बनते सर गाड़ी थौबदुने हुरानबा हाइरिसे मसी अमुका कांजिलक्तना मसी गाड़ी दी नोइसु थौरिदुदि अदुदि नोइसु हुरान बतारेने अदुदि हाय मसी मचिनगा यामना खुमिने मचे नंग थाजिलक्तना नंग बॉस मकोशी मथोंग यामना चादब कांगबुनी बॉस अखोइने हीरा डायमंड हेक फंगद्रि फाव
ꯃꯣꯏꯁꯦ ꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯁꯤ ꯕꯣꯁ ꯃꯗꯨꯅ ꯐꯔꯅꯤ ꯃꯈꯣꯏꯁꯤꯡꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯑꯣꯛꯅ ꯂꯩꯕ ꯀꯣꯝꯗ ꯊꯥꯗꯔꯒ ꯊꯝꯃꯨꯍꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯦꯇ꯭ꯔꯨ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯐꯨꯔꯒ ꯐꯗꯧꯅꯤ ꯅꯪ ꯀꯩꯅꯣꯍꯦ ꯑꯩꯅꯁꯨ ꯅꯠꯇꯅ ꯅꯣꯏꯅ ꯊꯣꯛꯍꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯤꯡꯕꯗꯒꯤ ꯊꯣꯛꯏ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯟꯅꯔꯛꯀꯅꯨꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯇꯣꯂꯣꯞ ꯄꯥꯝꯕꯗꯒꯤ ꯊꯣꯛꯏ ꯉꯥꯛꯇꯅꯤꯅꯦ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯧꯖꯤꯛ ꯅꯣꯏ ꯅꯥꯀꯣꯡ ꯅꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯣꯛꯊꯤ ꯂꯩꯕ ꯀꯣꯝꯗ ꯊꯥꯗꯔꯒ ꯊꯝꯗꯣꯏꯅꯤ ꯅꯣꯏ loire akhoi khunse loire sidagi henda loiningai leitre loire akhoi khunse loire ꯑꯦ ꯃꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯆꯣꯔꯒ ꯉꯥꯡꯗꯅ ꯆꯠꯂꯤꯗꯨꯅ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯂꯣꯏꯔꯦ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯥꯡꯉꯧꯔꯦ ꯇꯥꯡꯉꯧꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯃꯔꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯕꯨꯠ ꯑꯃ ꯊꯣꯛꯏꯅ ꯃꯌꯥꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯇꯥꯡꯉꯧꯗꯤ ꯀꯩꯝꯇ ꯈꯪꯂꯝꯃꯔꯣꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯕꯨꯠ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯡꯉꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯏꯇꯩꯃ ꯄꯥꯁꯣꯞꯇ ꯑꯃꯨꯛꯇ ꯍꯪꯉꯨ 마수 hauji 하루호이 싸우비호이 마야 뿔러가 만만야마 붓도 파가니 하이드나 딴 따나리바니 땅어 로레 아코이 레까지 웅로이 해도이다 온통나 누아이비데다 떠오리 라라라라라라 ꯑꯩꯒꯤ ꯒꯥꯔꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯣ ꯇꯥꯔꯤꯕ꯭ꯔꯣ ꯑꯁ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯅ ꯑꯣ ꯇꯥꯡꯉꯣ 이때마 버섯 거우리도 레이러머로예 아이코이 타로가 ngасai ayuktagi hianga thogo phagani haiduna tangawi auto do thawraga satkrabani ha aigi gari do pasona puruga satkraiba nate madi gari su thawba hitabani o itai ma pasona thawba natiye aikoi tharona thawraga satkibani haiba aina tawgano haiduna ngangba amata tade uthokna lamhen khriye sheita karino ni hairisibo makhoina tanariba but adubu karino kadai dagino haiba 아이고 민만 아무도 따드리니 탐보 오땅어 미야시브나 온바 향가 통우니 마야다 루파 코라마 헤나 피바 히라다이만 마야웨 하이 마두네 모이메암 상다나 따나리도 거리 루파 거로라 마 헤나 피바 히라다이만 나마 마야다 야웨 하이바 아도 낭디 따나바 야드로 아이디 야우데다 모이 향가 통우기 마삭도 행 오버가 아이디 오토나 기자크레 ꯊꯝꯕꯣ ꯕꯨꯠꯀ ꯂꯥꯏꯔꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯊꯧꯕ ꯍꯩꯇꯕ ꯃꯣꯏꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯗꯣ ꯆꯣꯡꯂꯝ ꯆꯥꯕꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯂꯔꯣꯏꯀꯣ ꯂꯥꯛꯑꯣ ꯊꯝꯕꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯌꯦꯡꯉꯨꯁꯤ ꯇꯥꯡꯉꯣ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯨꯄꯤꯗꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯩꯁꯤ ꯄꯥꯏꯔꯒ ꯂꯥꯛꯏꯅꯤ ꯆꯠꯁꯤ
이스 아이지 보이 건강시 알레콤 어떤가이니 아이씨 또 이게 건총 파워가 셋바이냐 말이다 ไฮมาตาคุยดมนังดินาโตมตาชิดะไกดาวรามีบะนาพีนารอลสุเลยขอมงักตะนังบงอาปลมพารุริรอฮะ아까로 아이지 안된다고 혹시 온통이 가져야 되지 이씨 아이지 피워 몰리시 또 나오냐니 알레콤을 다다미니니 아이씨 안녕온다 삐냐봐 히야자만도 따나봐 잘루반지 ไฮมาฮิราไดมันโดเฮาจิกเผาพังดริบะไฮริแซนาตินังบ่เฮียงอะเท่าบ่โดพาบ่งำดริบะไฮบะ 아까로 히야가 초보도 아이는 티저빠가 바람마방이 마들 나오고 봤더니 거냐오냐니 따구좀 잉방감지 다도피고 하더니 올라오라고 있는 것들인데 아이는 히야가 초보도 누가 있더니 좀 다도피카 โอ้อะดุติตาคุยดมดียามนะกันบะจานี่นะอะดอฮิราไดมันดอเฮียงอะเท่าบ่ตะกี้ก้องเฮงมุนละกะไอ้งอนตะปีระดิพะโดบะ 삐조냐 하이바 아이부지 마릴라 말라이바니 아두다 또냐오시 마릴라 맞자 야오게 또냐오냐니 아이족냐 마릴라 얼마지니 히양아 줘봐도 이라이라이나 좀 파야도니 ไอ้เหล็กถึงไงชิดาอีซีตัวโรกิมามางเดนังเดียเฮโร่อันนี้วิชาดิบ่ได้ฮะอิสไอ้บุกิกัลลีมาริลยาวดิไกนะเฮ้ยเลยใกล้ชิดาเนี่ยสักพะจะบ่ดามาติกมาท่องนาเลยบ่ดาตัวน้อยกิลำบากเลยปุ่นนั่นเตนตาคุดอ 냥나도 많이 하중에 코도 많이 쩌쩌오래이시 냥우도 하 이스 마삭시가 알루어 풋베 핵말다나바 떠우리시 eng오네시 누피 마망시다 ngasi디 afau sapda loire he อัสหน่วยกี่วาริสิตกโลดาไอเดฮิราไดมันดอไองอนดะปีดะบะยารอยก็ตาคุยดมนังนะมาดอไองอนดะเฮกปีดระบะไอคุยนี่ลุหงบะตุเอกคังโอ้ทารัวนังบุคคลกันนะอีลาโอไฮบะ อินลิวานีเสียประสวดมาให้ได้ดีกูกะสิไปเฮาเลยได้ดี โอ้ยเตมาทารอตาเงากิลูนะมาไรเนี่ยเรียกตุนะทำจะบ่ตัวดูบ่ไกดอระแกฮะ โอ้งาไซเฮียงอะโทบะตานะบะดะมะมังจักกาโดไปโทเครนังตาดะโดงาสิฮัลละกันนี่ไฮบะนี่มาฮัลละจิงไงดะยุมดะอมุกตะพุสะโลเกตอบ่นี่ กระได시군바 아루바 타박티 또 나오이네 또 그다버니네 아이 엄때 얘기세 오 가리 시디 막콩 두데 삐리네 떠우리세 나띠 아숙 옥다바 타박시부 까나나 떠우리노 하이바 가리세 까나나 타위하 อีเซทาโรนะเท่าบ่ได้เตาหลินี่ตัวน้าว 이때 마타로나 타위 하이바 아이쇼 nga sai ma khai singna ba ma lei hai dini ne oh nungai te da ta thambong na choi dena phubi ra ni to tawri se ตัวน้าวไอเสียอีเตยงงgiมามางแต่ยามอีไกดอริตอริสิอะดุไมนะงางดะนะเลยดุชรุเนี่ยนังให้ดิครัมตะเสียมอให้บะ adu na bu to na oi lei ri sine keino ko ek sem du ga lore keino se kana te mamang te adu pu thoro ai 냥나 하이조 하이잖아 가만 셈도 하 이때 마 타요 또 나오시 다이 셈바 하이다 보니까 यार हे ता खुदुम नंग न करी खंगदना नोई पोक्त्रिङै आ थाइन ममाङै दने ऐसे ओक्टोगे वर्कशॉप योरमि खंगबा अदुगने नंग इतै म थरोदा इतै म कौगनु को नंग इस पाखंनि तैनो अदु ता खुदो गाड़ी जे सेम लोरगा इतै म थरो हैसे अमुक्ता थिम्बिरु सिदना 아이지 난게 가지도 동버가 감자로 있고